ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯅꯥꯅ ꯆꯥꯎꯕꯒꯦ ꯂꯧꯕꯤꯔꯁꯤ ꯀꯅꯥꯅ ꯆꯥꯎꯕꯒꯦ ꯅꯤꯡꯊꯧ ꯀꯔꯅꯁꯤꯡꯒꯤ ꯊꯣꯏꯗꯣꯛꯄ ꯑꯆꯧꯕ ꯋꯥꯈꯜ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯉꯝꯍꯟꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯆꯥꯟ ꯃꯤꯔꯥꯏꯒꯤ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯋꯥꯌꯦꯜ ꯊꯧꯗꯥ ꯆꯠꯊꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯨꯒꯤ ꯀꯩ ꯑꯃꯁꯨꯡ ꯍꯥꯃꯦꯡ ꯑꯅꯤ ꯄꯨꯟꯅ ꯍꯤꯗꯦꯟ ꯑꯃꯗ ꯏꯁꯤꯡ ꯊꯛꯃꯤꯟꯅꯩ꯫ ꯅꯤꯡꯊꯧ ꯀꯔꯅꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊꯟꯇ ꯐꯝꯕꯗ ꯃꯊꯟꯇꯒꯤ ꯋꯥꯈꯟꯗ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯞꯅ ꯐꯩ ꯐꯩ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯃꯁꯤ ꯌꯧꯅ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛꯀꯤ ꯐꯔꯝꯒꯗ꯭ꯔꯅ ꯍꯦꯛ ꯍꯦꯛ ꯈꯟꯅꯩ꯫ ꯃꯁꯤꯒꯤ ꯋꯥꯍꯪ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯡꯂꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯇꯣꯝꯇ ꯄꯤꯖꯕꯗ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜ ꯂꯪꯖꯤꯟ ꯆꯤꯡꯊꯣꯛꯄ ꯉꯝꯗꯕꯒꯤ ꯇꯟꯖꯥ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯤꯐꯝ ꯀꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯍꯪꯏ, "ꯇꯥꯕꯤꯌꯨ ꯃꯟꯇ꯭ꯔꯤ ꯈ꯭ꯋꯥꯏꯈꯤꯕꯤ, ꯑꯩꯍꯥꯛ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛꯀꯤ ꯀꯔꯤꯒꯨꯝꯕ ꯃꯔꯥꯟ ꯑꯃꯠꯇ ꯂꯩꯇꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗ꯭ꯔꯥ?" ꯃꯟꯇ꯭ꯔꯤ ꯑꯃꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧꯕꯨ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯃꯔꯥꯟ ꯄꯨꯊꯣꯛꯄ ꯉꯝꯕ ꯍꯥꯏꯕ ꯑꯁꯤꯃꯛꯇꯤ ꯂꯥꯏꯒꯤ ꯃꯔꯥꯟ ꯆꯤꯡꯊꯣꯛꯄ ꯉꯝꯕꯒ ꯑꯝꯍꯥ ꯑꯣꯏꯒꯅꯤꯗ꯫ ꯍꯥꯏꯕꯗꯤ ꯑꯗꯣꯝꯗꯤ ꯊꯧꯖꯥꯟ ꯍꯩꯕꯅꯤ, ꯉꯥꯛꯄꯤ ꯍꯩꯕꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯁꯨ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯦ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯕꯨ ꯈꯪꯕꯤ ꯎꯕꯤꯗꯨꯅ ꯂꯥꯞꯊꯣꯛꯍꯟꯕꯤꯗꯨꯅ ꯑꯃꯁꯨꯡ ꯀꯣꯛꯍꯟꯕꯤꯕ ꯌꯥꯝꯅ ꯑꯆꯧꯕ ꯅꯤꯡꯊꯧꯅꯤ." ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯕꯃꯛꯇꯨꯗ ꯅꯤꯡꯊꯧ ꯀꯔꯅꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯑꯄꯦꯟꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯀꯧꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯪꯏ, "ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯏꯆꯥꯁꯥ, ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩ ꯅꯤꯡꯕ꯭ꯔꯥ? ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯋꯥꯕ ꯂꯩ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ?" ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯕꯨ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯗꯤ ꯂꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯏꯅꯤꯡꯊꯧꯒꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯕ ꯅꯤꯡꯊꯧꯗꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯛꯂꯛꯇꯧ ꯃꯉꯥꯏ꯫ ꯏꯅꯤꯡꯊꯧꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯍꯥꯛ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯗꯨ ꯈꯛꯇ ꯎꯅꯤꯡꯏ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯨꯞꯅ ꯃꯉꯣꯟꯗ ꯑꯃꯠꯇ ꯑꯣꯏꯅ ꯊꯥꯒꯠꯅꯔꯛꯂꯕꯁꯨ ꯀꯔꯅꯒꯤ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯄꯣꯛꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯆꯤꯟꯗ ꯈꯛ ꯑꯣꯏꯅ ꯊꯥꯒꯠꯅꯔꯤꯕ꯭ꯔꯥ ꯀꯟꯅ ꯆꯤꯡꯅꯕ ꯐꯥꯎꯔꯤ꯫ ꯅꯤꯡꯊꯧꯒ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯔꯒꯕꯨ ꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯀꯅꯥꯕꯨ ꯂꯩꯒꯗꯒꯦ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯏꯁꯥꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯂꯒ ꯍꯛꯊꯦꯡꯅꯅ ꯎꯟꯅꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯔꯝꯕ ꯃꯔꯥꯜ ꯂꯩꯕꯒꯦ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯛꯂꯦ ꯀꯔꯅꯁꯤꯡ꯫ ꯋꯥꯈꯟ ꯑꯁꯤ ꯍꯦꯛ ꯈꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯗꯣꯂꯥꯏ ꯊꯧꯕ ꯃꯤ ꯀꯧꯔꯒ ꯍꯥꯏ, "ꯍꯦ ꯁꯥꯔꯊꯤ, ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯡꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯄ ꯇꯥꯔꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯄ ꯄꯥꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛ ꯗꯣꯂꯥꯏ ꯊꯧꯔꯥꯡ ꯇꯧ꯫" ꯁꯥꯔꯊꯤꯅ ꯌꯥꯊꯪ ꯂꯧꯏ꯫ ꯗꯣꯂꯥꯏ ꯊꯧꯕꯅ ꯌꯥꯝꯅ ꯐꯕ ꯗꯣꯂꯥꯏ ꯑꯃ ꯈꯜꯂꯒ ꯊꯧꯔꯥꯡ ꯇꯧꯏ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯆꯤꯡꯅꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯁꯒꯣꯜ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯄꯨ ꯃꯅꯥꯏ ꯑꯅꯤ ꯗꯣꯂꯥꯏꯗ ꯂꯩꯕꯥꯛ ꯀꯣꯏꯕ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯁꯍꯔ ꯃꯊꯪ ꯃꯊꯪ ꯐꯥꯎꯗꯨꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛꯇ ꯋꯥꯍꯪ ꯑꯁꯤ ꯍꯪꯏ, "ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯝꯗꯧꯏ?" ꯍꯪꯂꯨꯕ ꯈꯨꯗꯤꯡꯃꯛꯀꯤ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯐꯪꯏ, "ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯀꯔꯅꯁꯤꯡꯗꯤ ꯂꯥꯏꯒꯨꯝꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯅꯤꯡꯊꯧꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯍꯤ ꯆꯥ ꯀꯌꯥꯃꯔꯨꯝꯒꯤ ꯃꯇꯨꯡꯗ ꯄꯣꯛꯂꯛꯄ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯂꯤꯕꯁꯤꯡꯅ ꯐꯪꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯞꯅ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯁꯤ ꯍꯛꯊꯦꯡꯅꯅ ꯈꯪꯕ ꯉꯝꯂꯒ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯄꯦꯟꯖꯩ꯫
Hꯧjikti mangonda chingnaba leiramba pungkok kokle. Mahakna dolai thawbada hairai. Dolai mamai laithoklo konungda hallasi. Phagani ining thawbu dolai thawbana khumlai. Dolai mamai laithoklaga dolai ani thawba sandaba apikba thong amada thawjillai. Tanja asida asomdagisu dolai ama thawjillai. Dolai animak tung handoknabagi wakhan yawnade. Leptana asum thawjillakpana mamaiga thengjinnai. Karna Singhgi sarathina makhoigi maikairomda thawjillakliba sarathi aduda hai. Yengu itaw, masida tonglibasi aikhoi iningthau Karna Singhni. Maram masina nahakna lambien phatkadabani. Nahakna hendokna khanglibadu mangai mi achauwa singgidamaktadi lambien thabagi chatnabi laktuna leiri. Ningthau Karna Singhgi maikairomda thawjillakliba sarathi aduna asumna hairai. Taw marup aina thawriba dolai asida nganthoiriba iningthau asi adomna kauksangi ningthawni haiba masak khangba ngamdre. Aikhoi iningthausu kanagumba amattagi watna thoidokpa natte. Aikhoi iningthawgidamak adomna lambien thaba tabani. Hawjik asi makhoi animakna magi dolai tung handoknabagi phibam leite. Hawjik makhoi animakna magi mapuna khwaidagi matik sele haibagi wakhanna ten kapnare. Nakhoigi ningthauda kari karamba makhangi matik mayai senduna. Nakhoina mangonda pumnamaktagi pungthoi thoiba ningthawni haiduna lauriba. Karna Singhgi sarathina khumlai. Naha khangdre aikhoigi iningthau Karna Singhdi aphabagidi phana laman singi. Aduga phattabagidi phattana laman khummi. Masini mahaki thoidokpa matik mayai haibabu. Sarathi amaduna khumlai. Hawjik adomna adongi iningthaugi athoiba matik mayaini haiduna singthariba aduna asengba oirabadi madu aikhoigi iningthaugi maphamdadi madudagi hendokna achauba maran ama leiramloi. Karna Singhgi sarathina makha tarai. Adomna aduk chauthokna ngangja sariba nakhoigi ningthaugi kari matik mayai sele hayo. Sarathi amaduna pukning sangna tabigani. Aikhoigi iningthawdi phattabagi laman phana singbagi aduga aphabagi su adum phana singbagi aduga amoksu kanagumbana mahakpu manghan takhannabagi thawsillabasu aikhoi iningthawnadi makhoi sing adugi kananaba sinbi. Ningthau Karna Singh hawjikki wahai sing asi tabadagi mahakki pukningda mathanta sonjai. Masi tasengnamakki achauba ningthawni mahak athoibani. Karna Singh dolaidagi kumtharaktuna mangda leiriba ningthauda khut lonaraga hairai. Adom achauba ningthawni ai adombu khurumjari. Ngasi ahanba oina aihak isagi iran sing khangba ngamjarakle. Adudagi mahakki sarathida hairai. Dolai thawba dolai tung halau. Achauba wa khangba ningthaugi dolai hana thadokho. Ningthau amaduna hairai. Ningthau Karna Singh adom thangai sengnamaki pukchen chawani. Masana khangna maran yajaraga aingondagi matik lauri. Ningthau ani lengone loinana marup sanakhi.